Mission Transformation of Government School MTGS na shinduna Manipur gi Oina Center ahumda category ani thokna class 3 dagi 5 class 6 dagi 8 Pawagi da pangthokpa 4th state level MTGS competition da Thobal Center gi Oina sumba hairoi chawga ga yang khaini palom sarokya duna ngasi Thobal College da pangthokhre Thobal College ki center da competition yauduna exam thariba mahiroi singbu koina chatuna yengsilaba matung jedi o zone 3 Thobal gi GI Assem Rebika MES na haikibada Manipur lenga ki school sing amadi adet school sing da tamliba mahiroi singi da makta state ki thakta competition ase pangthokpagi maramdi education ase anoba ihin bacha khotpa lainaba amadi private school sing asiga competition tawba matamda sotharaga leiba maramna hena aphawa maikai da lakna bangase competition ase pangthokpani masigumba exam ama tawba haibasi angang sing da yamna kana khale maram di OMR system that tambira banina government ki mahiroi sing da de any competitive exam ama toropada angang sing da aki belairoi amadi healthy oiba competition ama yabu matam da su ngasi MTGS asina su mateng ama oirekani haike magna makata na hai mamangi chahida pangthukiba competition asida center ama khakta ni handaki competition yawgodaba mahiroi masing hena henkalak pamaramna center ahum pangthukpani hairaduna competition asida saruk yariba mahiroi sing ase government khakta gi nate adet school gi mahiroi sing su yawri hairi education sida anova enhance tongnabugi da government aided school jinge other private school jinge ka complete tor ko matam da mokhoina sotharaga lei bahai ta re ni ko adugi gap to fill up tongnabugi da makta sugumba step se lokhalapani different exam tor ko matam da maths ro science ro GK ro mokhoi da angang singsta magi knowledge to enhance tor ko henkal hanba adi exam ma thaga dawri haraga di some preparation ama changakpani na adugi magi personality exam thabagi thengna gadaba personality development amasu lae duga karam haina akhona healthy competition ama thengna gadagi haibagi potu su haiba masigi MTGS sigi exam sina mukhoi de amna mating pangni na iha na khanjai